ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯁꯣꯏꯖꯤꯟ ꯏꯔꯣꯟꯕꯅꯦ ꯑꯗꯩꯗꯤ ꯃꯈꯣꯡ ꯀꯥꯂꯦꯖꯥ ꯉꯧꯕꯒ ꯌꯥꯎꯔꯦꯕꯀꯣ ꯀꯣꯟꯅꯕꯅ ꯊꯕꯤ ꯌꯥꯎꯔꯦ ꯁꯤꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ 1K ꯌꯧꯍꯜꯂꯁꯦꯕꯀꯣ 1Kꯁꯨ ꯌꯧꯗꯣꯔꯦ 1K ꯌꯧꯍꯜꯂꯁꯦ ꯑꯗ 1K ꯌꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ 1K ꯌꯧꯍꯜꯂꯁꯤꯀꯣ ꯁꯤꯅ ꯃꯌꯥꯝ ꯑꯗꯨꯗꯤꯅꯦ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯧꯕꯨꯛꯇ ꯂꯩꯔꯨꯔꯦꯕ ꯑꯗꯩ ꯃꯥꯏꯒꯥꯁꯦ ꯀꯨꯔꯣ ꯂꯣꯏ ꯍꯨꯔꯦꯅꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯀꯨꯏꯔꯦꯅꯁꯨ ꯅꯝꯃꯒꯨꯝꯁꯤꯔ ꯇꯧꯔꯝꯕ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯀꯨꯏꯔꯦꯅ ꯁꯦꯝꯃꯛꯄꯅꯦ 하고 싶어요. 이제가
Hào đấy xin không em? Khoan ta, mà thấy vậy em xin năng cái ra đây. Xin không em? Ai cái này once cái hồi gì có subscribe tꯧbiramu, like share tꯧbiramu. Xin không em? Ngasi cái đi matang si loisinjare mathang video anouba puraga mulak jarage.